Pinkiso mirak narak yengduna Ilsibu maningdagi pukriromda inthurei. Ilsisu ilaglibaduda ngakpangam haudana pukriduda tasinkirammi. Iroibadi haitabana isingduda iraknaribadu ubada Pinkiga tintugadi nokli. Aduga hanna fauba yengamdana atopa saida chatki. Luhensu yenguraga halakpada Ilsina isingda iraknaduna leibadu ubada pakhatna sensilakduna isingduda panthaba tawdana masu songtharei. Ilsibu pamduna ukhatpiraktuna leibakduda thammi. Pinkiga tintuga sa uribani mawongdo maduda yam phaba saraga sensilakduna yam wabiba saduna hangai. Haima kamai tarino aikhoi di somda yenglingaida amta uhaudre. Luhendi moina hairibadu tadabi Ilsigi thabakduda makhut ani changduna metchilaga isingdubu thokhinaba tawri. Amoksu manatondu makhutna mensinduna machinda supsinduna isingdubu chingthoi. Pinkidi khara phagadra khana tawrubadu Luhena tawribadu ubada ma khoidau thili. Aduga makhongduna mathilamduna phetlamna paithoklaga chatki. Maduda tintusu Pinkigi matung inaki. Ilsisu gyan lagduna mayadagi isingdu kamthorei. Luhensu thawai warambadu Ilsina gyan lagpaduda khara makhaidi phai aduba mahak sauningbasu poi. Ilsisu tapna hiplambadagi hogatuna phammi. Luhendi karisu hairamdana hogatuna chatki Ilsisu tapna hogatuna inari. Pinkida susatlagi haiba wahaisi phawba karisu hairamdana Luhen garidubu kakhatuna thune start tawba hawi. Ilsisu tapna lagtuna garidubu kakhalei. Luhensu kari mata haidana garidubu thauduna lai. Anido garidugi manungda wa machet ama phawba hainaduna adum thaurakpana uri poklomda lai. Ilsidi bengromda thaudaduna uri poklomda lakpaduda karino khanna ngakna haifetamak Luhenda yengduna sir aikhoina chalise bengda nantabra. Luhendi hanglakliba wadogi pakhom ama phawba pirudana magi garido thabum thopani thauribadu. Ilsisu khumlaktrabaduda makhadana hangmudana adumak tumana pena. Asumna sum thaurakpana Luhen mayum yoraktuna garidubu gate mapanduda horan khongai. Security dunasu nang haure madagum gate dubu hangai. Luhen su garidubu thausilaktuna sumangduda garidubu khami aduga garigi thongdu hangdoktuna kumki. Ilsidi laklibu maphamdu Luhengi yumni haibasu khangda ngakna garigi thongdubu tapna hangtorei aduga yumdugi akoibada leiriba singdu yengli. Luhen su imungda sangaktuna mama ibema leimabu thiri. Leimasu magi kada phi khara thuplambani. Luhendu mamagi kada sangaktuna amungi saikhoktuda makhutna pairaga ima leimasu upuromdo ansilambadu anthorei aduga machanupana mafi marol ichochot lambaduda ngakna kaidawri ibunga beng sakhraga chotlaga halaisina ima sumangda nupi ama lehobane ado mafi hongnabam tapiyo mafido loichot horobane. Leimadi ising sotbagi ngakpaduga masanupana hairaklibaduga tabada amuka hena ngakkiduna ha kainone haisiba hoi Luhen su mamana hoi hairakpaduda magi kada kaki. Leimasu machanupana hairakpagi matung ina mapan tholei. Aduga garigi manakta leptuna tungon thoktuna leplibi nupidubu ubada leima tapna sangsilaktuna maningdagi kauri. Ibema Ilsisu kaurakliba lomduda onthorei. Kuchuda sana machu sangna ing launa phajabi maithong saji mitabu ngamjabi koirangnabi misna ani tungtakliba naton piktakna tangangbi chinbal chengtak tobi khwangduda maitegi phanek hangam mapal amadi awabu leimasugi tops khwang yongna khakliba chotliba samlang yengbada mitham hongningdaba amani. Leimadi mayaka raga yenglibani maramdi nongmata nupigi wa changdaba machanupana laigi machagum tanaubi asuk phajakhrabi nupi masa ama puduna laklabada karigidi ngakloi. Ilsida nokminong iba maithongda ima leimadu Ilsigi pakhumda gyan lagtuna nokphet tawraga lao sango imungda. Asi haiduna Ilsisu leimagi tung induna imungda changi. Yamyai kagi thariba sofaduda famhali Ilsibu. Ibema nang leramo imana phipurake. Ilsido wa amata hangningbani adubu kona hanglagi khanduna
Hoima. Lay masunok minongwi tawduna jangki. Ilsidi imungdubu yengli sofa dugi mamang dalay riba wal du thel iba flat TV dugi nakan dalay riba aquarium dubu hek mit yeng pham oiruduna phamlam badagi hawgalakduna madugi manak tamna lai aduga manung dalay riba nga kaya dubu yengli danjadu da lohensu black shoot tawduna yam smart oina ni kumlak libado aduga sofa ka du da changaktuna sofa du da famlaga pocket da yawriba phone dubu metlaga phamduna lai LCD nga dubu yenglingayda luhen kumlaklaga sofa duda phone metlaga famlibagado khangba sanate luhen su phone dubu puthoktuna metli haizabagi wani ilsi na tawribado masu mamituna haiphet yengpana uribali madu ubada masado sawningambado tawriba mawongduda nokningba pokluduna machin haiphet chingkhatuna nokphetchu tawri daunariba mawongdu mama ibema leimasu kaadagi phi puthoktuna tholakpada uribani masu machagi aduguma mawong adu amukta udribana momo nokna machanapagi mawong yengduna leiribani thongsinduda manungduda changdaba makhai ilsi so nga singdubu yenglamlaga onthorakpada luhena sofa da makhong karan chalaga phone metlambadu ubada masadu kigum lakum tawduna tumina changaktuna masu sofa duda amuk phammi luhen su karimata hairude adumak phone dubu mitna leiri Laymadi tawriba mawongduda nokningbana loirabani aduba nokningbadu thingzinduna phidu paidaga changli ibema lao lao asida barum leibani nangna phidu hongto uro ilsi su laymadagi phi aduba lauduna barum ramda laymaga lakmini chango chango aduga tholo imane chanaba khara sembiramge hoi ma ilsi su barum da changki laymasu sakhom da changaktuna coffee ahunga chanaba khara sembiduna puthuraklaga sofa du da phamthaduna coffee ama machana pada pire ibunga sese nang coffee luhen su phone du me na mamana pirakliba coffee du lawi laymasu machana pada hangi ibunga karino tawriba mong sibo ima bu ba ko amata tadri luhen do mamana hangakpada phone met patoklaga coffee dubu amuktang chinglaga ima aise thabak amagi yengba chapani lakliba nupi se aigi bank manager ne maga chapa thabak ne aduga ina to room da karigumba ma yengu bane adugi halakpada maadi isingda iraknaraga leirame aduda aina songtharaga kanba adudagi maso aisu loina chole aduga bank da changba nungai trena yumda changakpani sini wa haibu Laymado machana manager palakpaduda bazarda magi mata ibeni na haikibado ningsinglaktuna machada amuka hangi ibunga hausikido manager haibani ko hoima kidoroge Laymadi wadu tabada harauna is ontauna nungai zareda hairakliba wadu da luhendi ngakna koina nungai naima hai nangna khangoi yare si oiradi asi haiduna nokli Ilsi su mapidu hongdoklaga thogli madu ubada laymana ibema lao sofa sida phamu lao imano coffee ga seme ilsi su nokhe tawduna laklaga tumina laymagi manakta phamthare laymasu coffee dubu ilsi da piraklaga se asaba se thaksilu na salok thungni hoima dalaktuda luhengi phone ring lai maduda luhen so lakliba phone do pairaga mapanda thoki Laymasu machanapa thokrabada ilsida yenglaga magi masamda nangbiduna isadi sakna marol ama phajariba aise noi sargi mamani imaidi khangjaudre nasabu warobino warodi isasidi nasaga dana hanbaga yade ko hoima mapandana luhen phone da wari sari aido chalage hairamdre somda thaba ama lakshindana adu nangi mapamda yarni khale aduna nang hangsit lakliba mandisida lao asom phone dagi nabi khonjelda hoi ai lake haridri ai thamagi asi haiduna phone da thamkhrabada phone dubu makhut namana pairaga makhut namana pocket da humduna imungda amuk changli aduga ilsida yengduna chalosilao ilsi sulu hena salasi hairakpadada hoi haiduna phamlambadagi lepkhalaktuna laimada yenglaga Ima, ayi mu chalukhige. Hoi, fazana chaluko. Hoi ima.
Asi hairamduna Ilsiga Luhenga tungda mangda tawraga amuk tholaktuna sumangda leiriba gari dubu Luhena kakhatuna start tawi. Ilsi su gari du kakhatke tawbada Luhengi leiriba magi chekna khonglapada khangduna gari adubu nang hauri matagum paraparap chongkhalaklaga gari gi thongdu thuna maklonsinduna mamut mana chejat uisinduna phamlaga lei. Ilsigi oiriba mawongduda Luhen lokninglura male maduda thingba ngamda makhol khitang thokna nokthokli. Ilsi su Luhena nokpada tabada uisilamba mamitu pangthoraklaga Luhenda yengli. Luhen su Ilsi na yengakpaduda noombada leplaga gari dubu thodore. Security adusu Luhen gi gari thodorapadu ubada gate thuna mak hangtoi. Luhen su gari dubu thodoroktuna beng tamna lai. Ngai haki tongda beng yoraklabada Ilsi du gari su hairamdana kumki aduga beng tuda changki. Luhen su gari dubu phasana paktoramlaga masu beng da changai. Asumna pungna asum chatkibana beng awar su loreduna mayum da hanaki. Ilsi su mayum yoraklabada waraduna mafi fabo hongdaba makai phamongda hipthai. Talaktuda mama ibima ibeni su machagi manakta changaktuna phamong masjidda phamtharaklaga ibema hayengdi nomaijingni imagi itado lakani nang thabaka chuthokpa yaroiko. Hairakliba mamagi waduda tumlambadagi hagatuna phamlaga hoi ma ai chatlaroi ado rima su kause hoi isa rima su kaubiyo hoi ma asumna namit adusu hauki Sunday namitni ayuki matamni Ilsigi imongdo mama ibeni gi mata lakani haina Ilsiga remaga changdana cha hinjang thongli. Asomda Luhen sunga sidi light blue t-shirt amalituna trouser white ama setlaga makutana blacky watch ama sizilaga gari gi sodo makut namana pairaga makut namana phone do pocket hapsilaga kumthare. Yumyai ka do safa da famthaduna mama bu kaure. Ima hoi ma loidribo Lai masu kauri badu taraduna magi ka manungdagi loire thole ai gari start torumage hoi Luhen su gari start toba thole machinda su kari no soli ching banadi khoro khole adugu sum tawle pelamne moinu pi haiba jasi asi haiduna gari to boka khatuna start toraga garage dagi thaudoraktuna sumangduda khamlaga makutuna gari gi thongnaw romda thamlaga machinda soli madugi charangdu so ngasidi uba phangaroine madugi accountant soinauduna marolama charangduna marolama higaliba mayado shatni ngasi ikadana asum haina solingai laimasu hathwari kholakduna gari du buka khale thawo ibungo thengi pungse Luhen su mama na thawro hairakpadada mama de yengtuna sung kiedana leiman noi nupi se thabuk chatminaba talebai hai nang khangponte nupi este kiega damni kie basna leitengni nupi gidi nangdi aribani na khangamoyeba ai khangeba amu hore yare chalas thawro mama masado asi haiduna kai dubu mayumdagi thawdore asum thawraga lakpana lamsang yoksilakle laimana ibeni gi yumbu thi duna lai akonbada ibeni hoigi mayum yaurabada kumaktuna mama masa sumangduda leplaga mama na imungdugi mi kawi ita sibu ita ibeni hoigi yum oibirabro Luhende yumdugi leiriba inkol singaduda thariba mana masing singdu yenglibani ibeni su kawribadu daraduna thole haima ita ho yori edana aho ita kakhalo nasa khaisu sa ising siliye hoi asi haiduna mama masadu sukari se sida pham pirakliba mora ani du lawduna mama masadu phamthai ibeni su Luhende yenglaga ahima isa na pase masak yam phajai ni he phajabani ita phajamandana na pi thi khangdri Luhen su no amma mai thonga hanjinki mama gi wa haiduda laimadu amu lairiba inkholduda thariba mana masing singdu yenglaga ibeni da hairi ita hoigi inkhol se chawin he thariba hinjang na pi singsina marol ma phajariba yengbada apenba he oi hoi ita inkhol se chawmanina mapa ga iga changdana pakthada thajilibanida haujikti har sai bang akta ngaina redo aduna isagi inkhol da pan basi oina sajaragena thajilabanida
ꯐꯩꯅꯤ ꯏꯇꯥ ꯑꯗꯣ ꯇꯥꯗ ꯍꯣꯏ ꯑꯉꯥꯡꯈꯩꯗꯤ ꯎꯗꯦ ꯏꯇꯥ ꯑꯩꯈꯣꯏ ꯃꯄꯥꯕꯨꯗꯤ ꯗꯨꯀꯥꯟ ꯉꯥꯛꯇꯪ ꯊꯣꯛꯈꯤ ꯆꯪꯉꯛꯑꯅꯤ ꯑꯉꯥꯡꯅ ꯆꯥꯛ ꯏꯁꯤꯡꯁꯤ ꯂꯧꯔꯤꯌꯦ ꯑꯣ ꯑꯗꯣ ꯑꯝꯇ ꯌꯦꯡꯉꯨꯁꯤꯗꯅ ꯏꯪꯈꯣꯜ ꯑꯁꯦ ꯃꯅꯤꯡꯗꯁꯨ ꯂꯩꯕ ꯃꯥꯜꯂꯤ ꯂꯩ ꯌꯦꯡꯉꯨꯁꯤ ꯏꯇꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯍꯧꯒꯠꯂꯛꯏ ꯂꯨꯍꯦꯟꯗꯤ ꯇꯟꯗꯅ ꯐꯣꯟꯗꯣ ꯃꯦꯠꯂꯒ ꯏꯃꯥ ꯑꯩꯗꯤ ꯂꯩꯍꯧꯔꯒꯦ ꯍꯣꯏ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯂꯩꯃꯁꯨ ꯏꯕꯦꯅꯤꯒ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯌꯦꯡꯕ ꯆꯠꯈꯤ ꯃꯤꯅꯤꯠ ꯈꯔꯒꯤ ꯇꯨꯡꯗ ꯂꯨꯍꯦꯟꯗꯨ ꯐꯝꯕ ꯋꯥꯔꯛꯇꯅ ꯏꯪꯈꯣꯜ ꯌꯦꯡꯕ ꯆꯠꯈꯤꯕ ꯃꯃꯥꯁꯨ ꯍꯜꯂꯛꯇ ꯃꯃꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯏ ꯇꯟꯖꯥꯗꯨꯗ ꯏꯜꯁꯤꯁꯨ ꯈꯨꯖꯨꯝ ꯌꯥꯎꯔꯕ ꯀꯣꯝꯄꯥꯛꯇꯨ ꯇꯧꯔꯒ ꯊꯣꯛꯂꯛꯂꯒ ꯂꯥꯛꯂꯤꯕ ꯂꯨꯍꯦꯟꯕꯨ ꯎꯍꯧꯗꯗꯨꯅ ꯈꯨꯖꯨꯝꯗꯨꯕꯨ ꯍꯩꯖꯤꯜꯂꯛꯏ ꯂꯨꯍꯦꯟꯁꯨ ꯍꯩꯖꯤꯜꯂꯛꯂꯤꯕꯗꯨꯗ ꯄꯨꯡꯆꯣꯠ ꯆꯣꯠꯂꯗꯨꯅ ꯑꯣ ꯁꯤꯠ